ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯅꯤ. ꯏꯇꯥꯎ, ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯅꯣ? ꯈꯪꯗꯦ, ꯑꯩꯗꯤ ꯇꯣꯛꯑꯅꯤ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯕ ꯏꯇꯥꯎ. ꯍꯧꯖꯤꯛꯀꯥꯟ ꯏꯃꯥ ꯏꯄꯥꯁꯤꯡꯁꯤꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯈꯛꯇꯅꯤ ꯄꯥꯝꯃꯤꯕ. ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯇꯥꯎ. ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯇꯅ. ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯉꯤꯗꯨꯕꯨ? ꯑꯁ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯥꯎ. ꯁꯛꯇꯥꯁꯤꯒ ꯈꯣꯡꯕꯥꯟ ꯁꯤꯡꯕꯒꯥꯅ ꯄꯛꯄꯨ ꯄꯛꯅꯤꯅꯦ. Hello. ꯁꯣꯝ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯖꯣꯇꯤꯟ ꯑꯣꯏꯕꯤꯔꯕ꯭ꯔꯥ? Oh, ꯃꯥꯅꯦ ꯑꯩ ꯁꯥꯃꯛꯅꯤ. ꯂꯥꯛꯂꯤꯕ ꯇꯥꯡ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 50 ꯁꯤꯟꯅꯒꯗꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯟꯐꯝꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ? ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨꯅꯦ. ꯑꯗꯨꯗꯥ ꯈꯪꯗꯦ. ꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐꯕ ꯗꯥꯏꯇ ꯅꯪ ꯅꯁꯥꯅ ꯄꯨꯒꯗꯕꯅꯤ. Hello. 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 ꯑꯁ. ꯏꯇꯥꯎ, ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗꯤ ꯌꯥꯝꯅ ꯋꯥꯗꯧꯔꯤ. ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯇꯥꯏ. ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ. ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯕꯗꯤ ꯃꯊꯧ ꯇꯥꯕꯅꯤ. ꯌꯨ ꯈꯔ ꯊꯛ, ꯋꯥꯊꯤ ꯈꯔ ꯉꯥꯡꯅ, ꯌꯥꯊꯤ ꯈꯔ ꯀꯣꯠ. ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯀꯩ ꯄ꯭ꯂꯥꯟꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯁꯨꯠꯅꯤꯡꯗꯕ ꯀꯇꯟ ꯑꯩꯈꯣꯏꯅ. ꯌꯥꯔꯦ. ꯌꯥꯊꯤ. ꯄ꯭ꯂꯥꯟ ꯑꯃ ꯂꯩ. ꯀꯩ ꯄ꯭ꯂꯥꯟꯅꯣ ꯕꯣꯁ? Never mind. ꯑꯇꯥ ꯄꯣꯠ ꯈꯨꯜꯂ ꯁꯤꯖꯤꯟꯅꯗꯦ ꯑꯩ. ꯋꯥꯗꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯄ꯭ꯂꯥꯟ. ꯑꯗꯨꯕꯨ ꯊꯧꯅꯥꯗꯤ ꯈꯔ ꯂꯩꯕ ꯇꯥꯏ. ꯁꯤꯕ ꯀꯤꯕ ꯌꯥꯗꯦ. ꯑꯗꯨꯕꯨ ꯀꯩ ꯄ꯭ꯂꯥꯟꯅꯣ ꯕꯣꯁ? ꯑꯩ ꯍꯥꯏꯒꯦ. ꯕꯣꯁ, ꯁꯥꯎꯌꯥꯗꯦ. ꯏꯁꯥꯒꯤ ꯑꯅꯥꯕ ꯂꯩꯇꯧꯅꯤ. ꯄ꯭ꯂꯥꯟꯗꯣ ꯑꯩ ꯍꯥꯏꯒꯦ. ꯆꯪꯒꯤꯂꯣ. 이봉아 싹생대기 아스토부터 못할라모. 이마 ꯑꯁ ꯕꯦꯔꯥꯅꯤꯍꯦ.
아짜보니 짜증난다 하이디 아따 짜리 티붕이 라라 이따 그래요. 내가 잡지 까이온게 시작해보시라. 아싸보려면 맥대를 한거 로이하고네. 이따 호렌 한기부터 레이게 떠봐 원래요. 아도 이따 필름 주부 농아이브라. 누가이다 짜리 부짜라 짜리 비범바다 하지가 풋풋라고 시지 깔라깔라 비니 호이다 아도 내가 하기 용거. 아니 악당 위야 비링게. 쑥양 짜는 좀 라마게다 했다 또 난. ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? 하와이 통바자리. ꯍꯋꯥꯏ ꯊꯣꯡꯕ. ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯑꯩꯗꯤ ꯏꯟꯖꯥꯡ ꯂꯩꯇꯗꯅ ꯀꯥꯡꯁꯣꯏ ꯑꯗꯨꯝ ꯆꯥꯔꯦ. ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯋꯦ. ꯑꯁ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯗ꯭ꯔꯥ? ꯁꯥꯏꯌꯦ ꯑꯁꯦꯡꯕꯒꯤ. ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅꯕꯨ. ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯑꯣ. ꯑꯁ ꯃꯤ ꯃꯥꯡꯁꯤꯗꯀꯣ ꯐꯖꯗꯦꯕ. ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯑꯣꯏꯗꯣꯔꯤꯒꯦ? ꯁꯦ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ. ꯅꯨꯡꯉꯥꯏꯇꯦꯅꯦ. ꯑꯁ ꯃꯤꯅ ꯎꯔ ꯐꯖꯗꯦ ꯍꯥꯏꯕ. ꯀꯅꯥꯃꯨꯔꯣꯏꯁꯦ. ꯃꯤ ꯎꯅꯅꯤ ꯅꯪꯕꯣ. ꯆꯪꯁꯤꯜꯂꯛꯑꯣ ꯃꯤ ꯈꯤꯇ. 라게디 라게 담마야 게더러게 요리 게더러게 아씨 욕설리미 담마야 ꯆꯪꯁꯤꯜꯂꯛꯑꯣꯁꯦ ꯀꯩꯝ ꯇꯧꯔꯣꯏꯁꯦ. ꯑꯁ ꯃꯤ ꯃꯥꯡꯗ ꯐꯖꯗꯦꯃꯦ. 아이 그인도지나 왜 누피더 가란다 누가 있는 애를 모르나 에이 그인도들아 누피더 넣고는 사가 상하더나 ꯁꯤꯅ ꯀꯗꯥꯏꯗꯩꯅꯣ ꯐꯔꯛ ꯑꯃ ꯇꯥꯁꯤꯜꯂꯛꯏꯁꯤꯅ? ꯅꯪꯒꯤ지 누피 망다 끈ꯕ 사이버드니네 ꯍꯦ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤꯁꯤꯗ ꯀꯥꯔꯟ ꯇꯥꯕꯗꯨꯗꯅꯦ ꯑꯩꯅ ꯀꯟꯕꯤꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯦꯔꯣ ꯅꯪꯅ ꯕꯦꯠ ꯆꯠꯂꯣ ꯑꯩ ꯁꯥꯎꯔꯛꯑꯗꯤꯅꯦ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯑꯗꯣ ꯕꯦꯠꯅ ꯍꯦꯔꯣ ꯌꯩꯕꯗꯨꯗꯤ ꯅꯪ 우러ꯕ? 우자들이 아도 헤로는 뱉다 나이브두디 송 강비브라 ꯇꯥꯃꯣ ꯌꯥꯅꯤꯌꯦ. 이베마 겜파 카노 낭기다막 아이레 낭 우직 아이는 나이브 다리 마시 ꯃꯤ ꯏꯇꯩ ꯅꯣꯡ ꯉꯥꯛ ꯑꯣꯏꯅꯕꯁꯤꯗꯕ ꯂꯣ ꯀꯥꯈꯠꯂꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯨꯏ ꯂꯩ ꯄꯣꯠꯇꯦ. 나이 해 Chắc là chắc làm mà nè. Giờ chi cô là có chắc không pháo ngắm rèn kìa hê. Khajing, wai khu. ꯇꯥꯛꯄꯤꯌꯨ ꯕꯣꯁ. Nakhoi ani, ai nai bache. Nakhoi ani, thona phaba tai, siba ki da tai. ꯐꯒꯅꯤ ꯕꯣꯁ. ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯔꯗꯤ ꯕꯣꯁꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯒꯅꯤ. ꯂꯨꯔꯤꯕꯗꯤ ꯕꯣꯁ ꯊꯕꯛꯇꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ? ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯋꯥꯒꯅꯨ. ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏ ꯄ꯭ꯂꯥꯟ ꯂꯣꯏꯔꯕꯅꯤ. ꯅꯈꯣꯏꯇ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ. ꯑꯩꯈꯣꯏ ꯕꯣꯁꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯌꯥꯝ ꯐꯩ. ꯂꯥꯛꯏꯕ ꯇꯥꯡ 7 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯆꯔꯥꯡ ꯄꯥꯠꯀꯤ ꯆꯤꯡꯌꯥꯗ ꯈꯪꯉꯦꯗꯅ. 바왕아 짝 로르보 ꯍꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯂꯣꯏꯗ꯭ꯔꯤꯌꯦ.
ꯑꯁ ꯑꯁꯨꯌꯥꯝ ꯊꯦꯡꯉꯁꯤꯕꯣ ꯀꯩꯗꯧ ꯂꯩꯅꯣ ꯑꯣ ꯃꯇꯝꯁꯤꯁꯨꯅꯦ ꯏꯊꯦꯡ ꯊꯦꯡꯗ꯭ꯔꯤꯗꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯃꯦꯠꯂꯨꯔꯒꯅꯦ ꯁ꯭ꯋꯥꯏꯗꯅꯦ ꯆꯥꯛ ꯊꯦꯡꯉꯤꯒ ꯍꯥꯏꯕꯤꯔꯛꯑꯅꯨ ꯈꯥꯕꯩꯁꯤꯅ ꯍꯦꯛ ꯊꯥꯔꯛꯇꯅ ꯆꯥꯛ ꯊꯦꯡꯉꯦ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯣ ꯀꯩꯅꯣ ꯅꯪ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯍꯌꯦꯡꯋꯥꯏꯅꯦ ꯑꯩ ꯅꯨꯄꯤꯗꯣ ꯂꯥꯛꯑꯒꯅꯦ ꯄꯥꯕꯨꯡꯁꯨꯅꯦ ꯆꯥꯛ ꯊꯦꯡ ꯊꯦꯡ ꯄꯤꯖꯒꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯉꯟ ꯆꯥꯊꯣꯛꯀꯦ ꯑꯥꯏ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ 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 ꯆꯥꯏꯗꯀꯣ ꯑꯩꯁꯦ खरा थेने ने इमा नहीं पाने नुपी nganta थिजन बिबसे हामिंग मन नंग हेक पोए हे ए पोके पोथोक पिरगा आइबो हामिंग माली फनबु नुंगारी करी नुंगारी बा ओ पाबुंग दिने इमाजु इपाजु अनिमकने कोम्बो नि कोम्बो नंग दहालगे ngai ko ni nang ngai ko tat khinu la ko ni he ngai ko ni nang bunga hogolo ba se ma ga game amta nai that se ba imai tumninge ba hurenga li sanje ba yaro yemi hogolo hai ba ngak le di thabak ki thabak ngak tane aduna hujik sanara je ba hogolo ba se hogolo imai talle me ima dum sanaro adai di ai saurani nang hogolo hai ba se hogolo kayo ima e tumninge arga nang phone di la game ta nai sila nang so ai lai thungai da dina thanda paksan da sanai aduga aina game am tang sana je haibada di suya he ya de fare ima phone do ko hango ne na mo nungai tam ne adu ima kai ta jai no pokaki da ta se ha kai haiba pokaki da haiba ima pokaki haiba na tiye pochinki haiba ne haining ba haira sanu se yare ima nang no mai khulaba khulle nang di khullabo khulle ado ima bom di yarabo yaure piro hairo hoi piro ima se lowro kai ni ma to iduba ai kai dorage bom piro har pinsel pire ji kai no kai ni ma sa no ai chale ai ma masidi kai no ibunga ang tangai ko mi लारिक का जे तंबे आपत वाग पेले ai ma kai no कैदरोगे बाबू nangi frito कैदरोगे से frito कैदरोगे ai ने chala kanda ai chakra kanda lok thoba ची कैदरोगे से हाँ ची कैदरोगे kai je ba ai ma hai na dia ba लोथोरागे hai na dia ba लोथोरागे ai chakra lok thoba लोथोरागे hai na dia ba ꯅꯣꯡꯉꯥꯟꯕꯗꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯀꯩꯅꯣ ꯃꯩ ꯃꯄꯥ ꯃꯆꯥꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯉꯣꯟꯁꯤꯗ ꯑꯃ ꯐꯪꯉꯤ ꯊꯦꯛꯇꯅ ꯂꯩꯔꯦ ꯑꯃꯅ ꯐꯪꯉꯤ ꯑꯩ ꯃꯉꯥꯏꯔꯦꯗꯅ ꯍꯦꯛ ꯃꯨꯛꯈꯥꯏꯔ ꯂꯩꯔꯗꯅ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯒꯤ ꯇꯥꯏꯞꯇ ꯇꯧꯔꯣꯏꯗ ꯊꯕꯛ ꯑꯝꯇ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯗꯅꯀꯣ ꯊꯣꯛ ꯍꯦꯛ ꯆꯦꯟꯊꯣꯛꯈꯤꯗꯅꯀꯣ ꯈꯔ ꯏꯪꯖ ꯇꯞꯆꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯥꯔꯣꯏꯗꯣꯏꯕ ꯊꯣꯡꯉꯣꯏꯗ ꯆꯥꯛ ꯑꯝꯇ Dalam Leileng Yeah Oh Tonan Lei te zalo Nam ko Oh Oh Tonan o kanano thawai nungai mandadana se chong tari e haima ibungo noi hoi Au re ima au I Tonan le to kanando laibani chango la
ꯏꯕꯨꯡꯉꯣ ꯅꯣꯏ ꯂꯥꯛꯄꯗꯤ ꯀꯩ ꯆꯥꯅꯤ ꯀꯩꯁꯨ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯗꯦ ꯏꯃꯥ ꯑꯗꯣ ꯇꯣꯅꯥꯟꯕꯨ ꯃꯥꯏ ꯀꯥꯗ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯕꯅꯦ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠꯇꯥꯐꯧꯅꯦ ꯒꯦꯝꯗ ꯁꯥꯟꯅꯕꯗꯅꯦ ꯑꯍꯤꯡꯒ ꯇꯨꯝꯗꯗꯅ ꯇꯨꯝꯁꯤꯠ ꯐꯥꯗꯦꯅ ꯇꯨꯝꯃꯤꯕꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯃꯥꯏ ꯀꯥꯗ ꯑꯝꯇ ꯆꯪꯉꯨꯒꯦ ꯍꯣꯏ ꯆꯪꯉꯨꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒꯦꯝ ꯁꯥꯟꯅ ꯍꯩꯕ꯭ꯔꯣ ꯍꯩ 이마 ꯄꯞꯖꯤ ꯑꯝꯇ ꯅꯩꯊꯁꯤꯗꯅ 야이 이마 ꯐꯣꯟ ꯄꯨꯊꯣꯔꯛꯑꯣ 이붕어 깝살로 그 값선이 야야 아시농 마이지 콜로네 아우 군기 이마 솜나 값살 라이 이마 뚜뚜뚜뚜뚜뚜뚜 Kayno ka sang kaya kayno to misina. 이따오 게임 사는 누가이엘까노 As, ako maga sanay ba game do? As, lore. As, ako maga sanay ng rieng way handar ni. Salak sa ni loy ka adam ta. Wati wari mai joy ta sana nang kedo kaino. Ta law sem ta. As, sama lo. Haiba kayno noy toy sibo ibungo kayno toy dubo ibungo ngai khomi nungai ba me khangdeda ha laktoini kayno noy da sakchana buki do bugi la oidino injang do khariam silamu ko ngahan gitu ko nade ko mahi manai du sion siko Baba, hotspot password am tahero. Nile thokre. loini net se nongan dei mi ta bhoba Instagram tatita Telegram oiro pangsang sanani Pas, kok tharo yare ba. se thagram Password ti. password ti haidok pa yade Karino papa password to haro habne. password ti haidok pa yade Password yaudana kamai hotspot samdori ka habne. password ti haidok pa yade habni nangbo Papa password to haro habne. hai password se haidok pa yade Ijiba papa password to haro habne. he password to haidok pa yade habni an Karino papa. Karigino password haidok pa yade aisha. password to ni haidok pa yade hai se Oh, sia. Siara. Masai ko hayo to. Nungsiba na. masi he sanada bao Ita, ngasi jo lang amchak na dro. Singam korang, singam tale kelem. 이따오 cây Kayno. Yengse. Kain mo tayo ba? As, mi amang mo tayo. Ta ching tuge. Kain no tayo ba? As, tanga ko loidre. Am ta late thos mi amang. Ngai ko memta loidore ba. As, ay thoro mi. Kay doro ke se. Mi to da thok lo. Ita. No ni jinang gi khangde. Gi oirameda. 예. 그래야. 남마 태석더나. 러, 러. 칸드디 까이노 너기 포지션 두다 흥. 아씨 러, 저 러. 이롱만 뭐지? 미존이 기만 밑에 진정만 없고 보지다. 흥. Hello, Tao. Bamolek ti sai leine. Chalu siro. 아도 가리도 야디 마인 또 Ai ga chu yadramni. Aduna ne pharak ta aise. Ado phare. Ka budam ta hang yengje. 아우 야야예
어. 에. 존이니네. 그대로잖아. 깍봐. Tao, bóng lạch thì chơi liềm đi nè. Anh đút sốc trái cái tàu này. Johnny cái số gari sẽ, याद ले रहे ने. अदो भाई अयु चट पुदियाम चटनिंगे अदो गाड़ी सो अदो बाबा ना कोई बलांग में हिमालय ना पाशन गरे अदो कमाई तक जायनो Thôi phải rồi sẽ. Anh đi khơi làng nó bắt đầu rồi. होय फरे फरे लाओ लाओ फरे अदुदि नांग लागे लेरमो Capo, ô capo. लागानो अखोय बाले Anh không phải tàu dài vậy nó. फरसे खोय बाय कादने माइ फामुना कंदो अदुरे सोरो लेओ बने अदो कना चांगेगे यार नंगो जों Phải rồi. जों जों 아우 जों 짱 모아이 बने 짱 짱고 यारे यारे 짱 Kaidoiba ng gisida. 바운 Kakado, maning dalay ba ni? Tawis yung ni. Kako na tinan na sangada na. Chalo, hey! 사이는 락바이 야야로 अस थबक चलो बने में 그까이도를 레이게 एग्जाम दे फेल हो रहे ने 아이주 펠 오이라니 오이라디 공반 또 잘라니 नंग ने हाइड्रो खोजिमा अदो मदो कैदो करोगे 강대 또 मेकअप 또 तौरगा एग्जाम ने हाइरा खोइने एग्जाम हाइयो तो रे ना कोक्सिम माइ खु गारे फोन तो 살로 पायरक्ट्रो पायरक्टे लो 사실 사실 또 난두부 이 exam 여러분 죽여 여러분 exam에 대비 달락 탁두가 랑이 굴랑두가 그럼 뭐좀 렉 버람드노 여러분 두니 하이제 하이질로 난 비행기복 비타다면 시지 할로 Tao, nói cái đây lấy ghê. Khôi em phẩm được lấy vậy phải rồi đây là cái. tu lại rồi ba phẩm 렉 디바드는 Cái tay thì nó sao tôi đấy tụi tôi chờ cái. 아이고 exam 별로라면 쟤 덕서 너가 봉하면 탁자로 아스 누파네나 비키나 막 고보자 exam 별로 베기 أنا باسور هيدرا نعم باستو نيكان نانين كذي أم نيكيدانه بزبو Tao, tụi mình đang lấy vậy.
ꯃꯊꯥ ꯁꯥꯔꯀꯥꯟꯁꯤꯗ ꯀꯣꯛ ꯌꯥꯝ ꯁꯥꯏꯌꯦꯕ. ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯖꯟꯕ ꯉꯝꯃꯔꯣꯏ ꯃꯥꯗꯤ 이까이. ꯑꯩꯗꯤ ꯍꯧꯗꯣꯡ ꯃꯥꯏ ꯄꯥꯟꯕꯅꯤꯅ ꯌꯨꯝꯗ ꯆꯪꯈꯤꯅꯤ. ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯏꯇꯥꯎ. 이까이ꯕ ꯈꯪꯉꯤ ꯀꯩꯅꯣ ꯏꯇꯥꯎ. ꯇꯣꯛꯁꯤ ꯌꯥꯔꯦꯁꯦ. ꯐꯦꯜ ꯑꯣꯏꯔꯗꯤ ꯑꯣꯏꯔꯦ ꯀꯩꯅꯣ. ꯄꯥꯁ ꯑꯃꯨꯛ ꯇꯧ ꯍꯥꯏ ꯌꯥꯒꯗ꯭ꯔꯣ? ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯀꯩ 와노 하하하하. ꯃꯣꯏ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯂꯥꯏꯛ ꯚ꯭ꯌꯨ ꯐꯪꯅꯕꯅꯦ ꯁꯤ ꯃꯆꯤꯟꯕꯨ ꯇꯨꯝꯊꯣꯛꯄ ꯁꯤ ꯃꯅꯤꯡꯒ ꯌꯥꯝ ꯅꯤꯛꯇꯅꯅꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅꯗꯤ ꯇꯥꯎꯀꯣ. ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯨꯃꯥꯏ ꯅꯤꯛꯄꯤꯗꯣ ꯈꯪꯉꯤꯗꯅ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦꯕ. ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦꯕ. ꯑꯗꯨ ꯃꯣꯏꯅ ꯇꯧꯕꯗꯤꯅꯦ ꯀꯃꯦꯟꯗꯣ ꯍꯥꯏꯗꯤ 나이스 픽, ꯕ꯭ꯌꯨꯇꯤꯐꯨꯜ, gorgeous가 하우드라. ꯍꯣꯏ ꯑꯗꯨ ꯑꯩ ꯇꯧꯕꯗꯤ ꯂꯣꯏꯔꯦ ꯀꯃꯦꯟꯗꯣ ꯌꯦꯡ ꯍꯩꯗ꯭ꯔꯦ. ꯑꯗꯨꯗꯤ 이따 ꯅꯪꯒꯤꯗꯨꯗꯤ ꯅꯃꯥꯏ ꯇꯥꯔꯦ. ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯏꯅꯣꯝ ꯆꯠꯅꯕ ꯇꯧꯁꯤꯁꯦ. ꯀꯥꯏꯗ? 누파 नट्रो. 까이까이드노 북자서로 얘기해요. ꯌꯨꯝꯗ ꯏꯃꯥ ꯏꯄꯥ ꯈꯣꯟꯊꯤ ꯆꯥꯗꯧ ꯁꯔꯨꯛ ꯆꯠꯁꯤ. nga고. 시작sen기지. ꯌꯥꯏꯌꯦ. 야이프리. ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯅꯤ. ꯏꯇꯥꯎ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯅꯣ? ꯈꯪꯗꯦ ꯑꯩꯗꯤ ꯇꯣꯛꯑꯅꯤ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯕ ꯏꯇꯥꯎ. ꯍꯧꯖꯤꯛꯀꯥꯟ ꯏꯃꯥ ꯏꯄꯥꯁꯤꯡꯁꯤꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯈꯛꯇꯅꯤ ꯄꯥꯝꯃꯤꯕ. ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯇꯥꯎ. ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯇꯅ. 그래 너희가 안 해도 왜 두면 좀 타와. ꯁꯛꯇꯥꯁꯤꯒ ꯈꯣꯡꯕꯥꯟ ꯁꯦꯡꯕꯒꯥꯅ ꯄꯛꯄꯨ ꯄꯛꯅꯤꯅꯦ. ꯑꯃ ꯑꯅꯤ ꯄꯥꯏꯕ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯊꯧꯗꯦ. ꯃꯥꯏꯁꯦ ꯇꯥꯅꯧꯁꯨ ꯏꯇꯥꯎ. 떨어져. 타노. 자, 당선. 야티. 쟤 지부 거위. 와드는 농아이 바이도. 너트라마야. 마나 뻥드나. 락이 양 그쪽 거이도 삐래. 마차수. 너무 지부 따봐. ꯅꯈꯣꯏ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯨꯝꯗꯦ. ꯅꯈꯣꯏ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ. ꯅꯈꯣꯏ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ. ꯑꯐꯕ ꯑꯣꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏꯗꯤ ꯅꯪ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ. ꯁꯦ ꯀꯥꯞꯊꯠꯂꯨ. boss ꯂꯣꯛꯆꯤꯡꯕ ꯍꯩꯇꯦ. 예라 민날 맞자. 세 난 가보. ꯄꯤꯔꯛꯑꯣ ꯕꯣꯁ. ꯑꯩ ꯇꯧꯒꯦ ꯕꯣꯁ.
ꯃꯇꯥꯡꯁꯤꯗ ꯃꯁꯤꯗꯤ ꯄꯤꯔꯣ ꯑꯩ ꯀꯥꯞꯀꯦꯁꯦ ngài khô ꯀꯗꯥꯏꯗꯩ ꯇꯤꯟ ꯀꯥꯡꯅ ꯊꯣꯛ 장문아! 장문아! 저기 라그노 예 저 Kaya shoke yamba. Kaisu sokdeda. Ngasi inausing laamdragadi. Aigi punsise. Swada sum lorambe yarabani. Adu inausing bu kai waidino. Tamo, ai budi wangingde. tamu di kai Ai budi khongjomdagini. Ado tamo di mafam sida mi fattaba singji matau karamna. Lanoba saba kangbu ngaktani. Makoina iwanda lupa lak yankhaigi demand tawre. Aina piba satpa matamda thawdokse thokibani. 시 강하면지냐? 해나 예름 뭐야버네. Farese. Nakoisu hidak khar ding ngawba male. Kaidoba yawrage. i exam Exam fail loibage. Adu exam fail loibagi damakta yuthapa hongna bro. Mathangda kanna honaraga loiretana. Farese. ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯊꯔꯒꯨꯝꯁꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯆꯠꯂꯣ ꯌꯥꯝ ꯆꯠꯂꯣ ꯐꯔꯦ ꯏꯅꯥꯎꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯌꯥꯝꯕ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯥꯛꯄ ꯌꯥꯝꯕꯁꯦ ꯃꯐꯝ ꯆꯥ ꯑꯝꯇ ꯊꯤꯜꯂꯝꯃꯣ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯁꯨ ꯅꯣꯏ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯍꯣꯏ ꯌꯥꯝꯕ ꯅꯌꯥꯝꯕ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ fare tamu ꯐꯖ ꯊꯧꯀꯣ ꯉꯥꯎꯔꯤ ꯈꯨꯉꯥꯎꯁꯤ ꯊꯧꯅꯤ ꯇꯧꯔꯤꯁꯦ ꯈꯣꯡꯕꯥꯟ ꯑꯗꯨꯝ ꯂꯣꯡꯁꯤꯜꯂꯝꯗꯅꯅꯦ ꯂꯥꯎ ꯇꯥꯃꯣ 야티 ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯦꯟꯗꯅ ꯀꯥꯟꯅꯔꯔꯣꯏ 이야 그다이 야래 헤이 에?
Kaya kayo. Kaitorogino. Tanzada kaya na. Pauso naman. Lakoy na sila sila eh. Oi, mo nung may tugaw ko din eh. Nungaya ba? Kapa. Sila lagi. Ayo mà ya thi đi chả là hơi Thằng này coi. Quả làm tới tao kìa. Mà tăng đi cha để tàu gì game Xoài thì tôi chép sẽ là đâm. lên đây Sì, tao xia lo he. Ya, dre he tao. cặp cái Ôi mà xì đấy. Kaitorogino. Lapsi 들어오세요. 뭔가 오늘 할래. lapsi 공가 와도 오늘 지금 lapsi. 일단 자질래. 우리 또 그래. 아치. Ngài quê. cây đâu cái na bro Ni nào đây đi. Hai cái chuyện con đâu. ấy tàu kìa Ôi. lão sẽ đập hầm gì đó i tao nang wadro i tao nung si am ta tha no i Nang yung mata ni Jade. Pick na. Nang chikup kayang lumale. Yati. Jade. nuôi ani cái đây là xuyên đôi ba hầu gà lu nè Nuôi đấy. Xí luôn đi cho nâng bữa. ya thi gì đi tao luôn nè Xong rồi. 진짜 그만. 네, 딸. 가만히 두시게. 아도 나만 보냐고 봐. 에이드 억지. 남 넘버 북한 bro. 응, 강이. 시. 아스, 니로 확실히 좀 야드리네. 제. 그리 너 아직도 도 있어. 아스. 쇼 없는 말로 안 맞고 단단하락 바네. 응? 만남납니다. 신남무이도 만남납니다. 예, 게임은 없나 이제. 강진이 낭디 남들어. 아이디 파산납니다. 남대 까리만 없나 강대.
산티네 시대야. 산중이죠. 나비 싱비 짜더만. 티남 뭐지? 그것이 시험 대토 아두나 야로이다. 러 싱나 함자디 알아. 아이코 사정 레람다 나 우기고 레디 레터 말해. ngay cùng CD 그러게 ai para tam tam bi ai tàu cái yêu lấy đây se mapan thok chalo 이따 톡 있는 가리가 많이 톡 두노. ai tàu cái yêu 떠오리요. ngang mà chủ diện ngang để ý ta thắc ta vậy Thế cái đầu tụi nó. nhiều ai tàu cái môi là cái 또 레이터. ai tàu cái 용리네 야 티질이 따로 Nungsana sabane umangna saubane as malang ba kudai ji di jana dre kudai ji loi pai thoki dore domi bai lo ji na ko jo haidna ona ta na gi lo ji na ko ji lam sala portion na ta khai dna second ma khak lai jawse 수호지주 여러분들이 아이기 라이브 확실히 수로 라이브도 너무 뭐이라 보네 하반지디 아이행 하시디야 ngay cô ẩm ta ai xì đồ đấy 오빠, 아저 잠깐 밀래. pu cái gì 아시다 밈 밀래 이거. ai mà pu ui ra lo tu chum mà le 왜 이랬니? 잠깐만 잠깐 거 부들만해 안동장 더니까 잠깐 더 너무다 안 먹고 잠깐 또 해. 랑각드나 뭐. 하이 라운이. 찔러서 라운이. 오늘 하이 오늘 나고 ai cái gì nó nổ kề lồi đi bỏ. 나고 어쩌라. 나고 남아 신어 봐라 나고 잠깐 더 매일 레미나드네 하이 나고 헤이 보이 보이 잠깐 좀 내버려 그가야로 해 다들 놓으라 나봐 이거 보면 내버려 쎄 놓부터 그가야로 두기 놓고 그가야로 해봐 다들 넘어지 저도째 boy nang di ka mai thau si dia ai na sai na haida ai di su mai tar thau wa nako nako 콧까지 한 번 내려오더라. 소아들이 게임 레이브 우디네
ꯑꯦ ꯁꯤ ꯂꯩꯔꯦ ꯑꯁꯤꯅ ꯀꯣꯛ ꯇꯧꯔꯣ ꯀꯩꯅꯣ ꯏꯁꯤꯡꯗꯤ ꯃꯥꯟꯗꯤ ꯀꯣꯛ ꯇꯧꯔꯣ ꯌꯥꯔꯦ ꯂꯧꯈꯠꯂꯣ ꯂꯧꯈꯠꯂꯣ ꯏꯁꯤꯡꯅꯦꯅ ꯃꯆꯨꯁꯤꯒ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯤꯅ ꯂꯣꯀꯦꯜꯒꯤ ꯍꯦꯟꯄꯝꯗꯒꯤ ꯑꯣꯏꯔꯝꯅꯤ ꯍꯩ ꯃꯍꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯍꯣꯏꯗꯍꯦ ꯊꯝꯖꯜꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁ ꯏꯁꯤꯡꯁꯤꯁꯨ ꯅꯥꯟꯅ ꯂꯥꯎꯏ ꯇꯧꯔꯤꯁꯦ ꯑꯍꯦꯟꯕ ꯃꯅꯝ ꯑꯃ ꯌꯥꯎꯏꯗ ꯇꯧꯁꯜꯂꯛꯄ ꯑꯣꯏꯔꯝꯅꯤ ꯑꯗꯨꯝ ꯇꯧꯁꯜꯂꯣ ꯌꯨꯡꯅꯤ ꯁꯤꯗꯤ ꯆꯦꯜꯂꯒ ꯍꯤꯡꯕꯅꯤ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯌꯥꯡꯅ ꯆꯦꯜꯂꯨ ꯂꯥꯏꯔꯤꯛ ꯑꯃ ꯇꯠꯂꯝꯗ꯭ꯔꯦꯅꯦ ꯌꯥꯕꯅꯤ ꯑꯦ ꯇꯨ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯑꯗ ꯌꯨꯝꯁꯤꯔꯣ ꯍꯦꯛꯇ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯠꯂꯣ ꯆꯪꯉꯣ ꯌꯨꯝꯁꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥꯝ ꯇꯥꯗꯦꯅ ꯇꯧꯔꯤꯁꯦ ꯀꯅꯥꯅ ꯇꯧꯔꯤꯁꯤꯅ ꯁꯛꯁꯤꯡꯁꯤꯒ ꯍꯣꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯁꯦ ꯂꯝꯍꯥꯡꯅꯔꯦ ꯑꯋꯥꯐꯝꯗꯁꯨ ꯇꯥꯔꯦ ꯌꯨꯝꯁꯤꯗ ꯑꯝꯇ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯕ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯅꯁꯛ ꯈꯪꯗꯕ ꯅꯣꯏꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯆꯪꯍꯟꯗꯣꯏꯕ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯅ ꯑꯩꯅ ꯍꯦꯛꯇ ꯆꯪꯍꯟꯒꯗ꯭ꯔꯣ ꯍꯣꯏ ꯆꯣ ꯇꯟꯖꯥꯁꯤ ꯅꯪ ꯁꯛ ꯑꯃꯨꯛ ꯌꯦꯡꯉꯤꯕ ꯑꯩꯗꯤ ꯆꯪꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯗꯣꯔꯦꯕ ꯁꯤꯗꯣꯔꯦꯃꯦ ꯀꯔꯤ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯩꯅꯣ ꯅꯣꯏꯅ ꯑꯗꯨꯌꯥꯝ ꯀꯤꯗꯨꯕꯣ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯌꯨꯝꯅꯤ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯑꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯁꯤꯅ ꯆꯪꯍꯜꯂꯁꯤꯕ ꯍꯣꯏ ꯈꯨꯄꯥꯛꯁꯤꯅ ꯃꯥꯏ ꯊꯥꯖꯔꯛꯀꯅꯤ ꯏꯔꯥꯡꯒꯤꯗ ꯍꯦꯛ ꯇꯧꯔꯗꯅ ꯀꯥꯔꯣ ꯐꯝꯃꯣ ꯑꯗꯨꯗ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯣ ꯅꯆꯤꯟ ꯊꯤꯕꯒꯗꯤ ꯑꯝꯇ ꯌꯥꯔꯣꯏꯍꯦ ꯍꯣꯏ ꯅꯣꯏꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯌꯥꯔꯦꯍꯦ ꯋꯥꯡꯖꯤꯡꯗꯩꯅꯦ ꯀꯅꯥꯒꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯣꯏꯅ ꯑꯗꯨꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯑꯩꯈꯣꯏꯗꯣ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯈꯔ ꯇꯥꯟꯅꯔꯛꯄꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯝꯕꯤꯁꯨ ꯂꯥꯝꯃꯛꯅꯔꯦ ꯑꯗꯨ ꯁꯤ ꯆꯪꯉꯛꯄꯅꯦ ꯍꯨꯔꯥꯟꯕꯅ ꯇꯥꯟꯅꯔꯤ ꯀꯥꯏꯅ ꯍꯨꯔꯥꯟꯕꯒꯤ ꯃꯥꯟꯒꯦ ꯀꯔꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯒꯅꯨ ꯈꯨꯟꯅꯝꯗꯤ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯆꯤꯔꯣꯜꯒ ꯇꯧꯅꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯐꯠꯇꯕ ꯇꯧꯒꯦꯅ ꯂꯥꯛꯏꯅꯣ ꯅꯣꯏ ꯍꯥ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯁꯤꯗ ꯌꯥꯝ ꯃꯐꯥꯎ ꯃꯔꯤꯡ ꯁꯥꯔꯛꯀꯅꯨꯀꯣ ꯇꯣꯏꯂꯦꯠ ꯂꯩꯐꯝꯗꯣ ꯇꯣꯏꯂꯦꯠ ꯆꯪꯒꯦꯌꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯄꯥꯡꯆꯥ ꯆꯥꯔꯦ ꯂꯥꯆꯤꯠ ꯆꯤꯠꯄ ꯑꯣꯏ ꯇꯧꯔ ꯊꯤꯕꯨ ꯇꯨ ꯇꯧꯔ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯇꯥꯃꯣ ꯑꯥꯗ ꯀꯩꯅꯣꯝꯃ ꯊꯥꯕꯅꯦ ꯄꯥꯗꯤ ꯄꯥꯕꯤꯌꯨꯀꯣ ꯁꯠ ꯇꯧꯔ ꯂꯥꯛꯑꯣ ꯃꯅꯝꯁꯤꯒ ꯂꯝꯕꯤꯁꯤꯒ ꯊꯤꯒ ꯂꯣꯏ ꯍꯥꯡꯀꯠꯇꯧ ꯃꯥꯜꯂꯤꯉꯣ ꯌꯥꯔꯦ ꯑꯝꯇ ꯆꯠꯂꯣꯁꯦ
ꯀꯥꯏꯅꯣ ꯊꯥꯏ ꯍꯥꯏꯁꯤꯅ ꯑꯁꯤ ꯂꯩꯔꯦ ꯌꯥꯔꯁꯦ ꯑꯩ ꯄꯥꯔꯛꯑꯒꯦꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯤꯕꯦꯠ ꯀꯩꯅꯣꯃ ꯍꯥꯏꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗ ꯊꯤꯕꯦꯠ ꯈꯛꯇꯪ ꯐꯥꯏꯕꯤꯌꯨ ꯊꯤꯗ꯭ꯔꯨꯝꯗꯤ ꯐꯥꯏꯕꯤꯒꯅꯨ ꯄꯥꯏ ꯃꯆꯥꯅꯤ ꯐꯨꯅꯤ ꯌꯨꯝ ꯑꯃꯗꯤ ꯂꯩꯅꯦ ꯆꯪꯉꯨꯁꯤꯔꯣ ꯂꯝꯍꯥꯡꯗ ꯂꯩꯕ ꯌꯨꯝꯅꯤꯗ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯐꯔꯣꯏꯗ ꯁꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ 유래. 유래. 사이건니는 찌무시니 가만히 돈 작아나 그 사이건은 어디서? 사이건 시대 얘기니? 미리 원해. 응? 너 단어를 이용 이게? 불어서 스kwa이데 뽀뽀 망제도 못 망대. 아무튼 아이비 그거. 아무튼 아이비 그거. 아무튼 아이비 그거. 아무튼 아이비 그거. ꯆꯨꯞꯅꯁꯨ ꯌꯥꯝ ꯅꯥꯔꯀꯥꯟꯁꯤꯗꯕ ꯆꯦꯟꯁꯨ ꯆꯦꯟꯗꯦ ꯈꯣꯡ ꯆꯠꯄꯅꯦꯅ ꯊꯨꯔꯃꯤ ꯁꯤꯗꯤ ꯁꯤꯕꯨ ꯀꯅꯥ ꯁꯦꯒꯅꯣ ꯀꯥꯎꯊꯔꯝ ꯁꯤꯗ ꯍꯦꯛ ꯂꯩꯍꯧꯔꯣ 유예 사이건 먹기 삭다 안에 거다 요걸 자노 떠오르지고 사이건 저 롱크락 농어 다 레리네 사이건 지는 뭘 올라마 난 기다려 가고 있다 거기 너무 지도 거 온도 텀이네 야 사이건 놀리네 그렇게 뒤에 시고 브레이크지 좀 잘내매 농식까지 Kakak, nang cycle dia bo. Ai cycle dia, ha? 뭐 잘라 농 사이건 놓을 때 용만 내려면서 Ai cycle lu kai do ba sida lu ma thamina. 이 낭시 뭐 용이지 딱진 걸로서 사이건 어디 떠오르지 미라 니모지디 우롱 빨리 떠오르지 라 살라지 라 이제 링이 열라 사이 능 사이건 더 나마나 비는 거 와이게 하디 비루 놓고 이봉아 라 자시 라 사시 ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯣꯏ ꯌꯥꯗ꯭ꯔꯤꯗꯣ ꯃꯇꯨꯡ ꯃꯅꯥꯎꯒ ꯇꯧꯔꯗꯤꯅꯦ ꯈꯨꯄꯥꯛ ꯆꯥꯒꯗꯕꯅꯤ ꯅꯪ 사인데 빨간어 thôi anh phụ lộc cho ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯃ ꯂꯩꯕꯅꯦꯕ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯅꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤꯒꯦ ꯀꯩꯝ ꯈꯜꯂꯨꯅꯨ 야 뒤지 딴다를 소진이란 맛이 Hello 이비마 까리노 하이도 바짝한다 미두고 용다 까이도 장알리노 아스 나게 카모 헤이 ꯈꯨꯄꯥꯛ ꯆꯥꯅꯤ ꯅꯪ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯒꯩ ꯏꯆꯦ ꯆꯥ ꯈꯔ ꯂꯣꯜꯂ ꯄꯤꯊꯛꯁꯤꯔꯥ ꯀꯔꯤꯒꯤ ꯆꯥ ꯆꯤꯅꯤꯗꯨꯕꯨ ꯅꯪ ꯂꯩꯕ꯭ꯔꯣ ꯍꯥ ꯍꯩꯄꯥ ꯏꯁꯥ ꯁꯥꯔꯗꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ 야티 던져지다 그러나 뭐 일라 해지나 에 강니 맛이 야티 파켓게누 야티 이나오싱라 헤이 미라이 세사 눈가도 론 코드는 또 야드로 이치는 가사이 지니 레이티 하이에 헤이 던져지다 지니 레이티 가이나 정우나 정우
हे हे पुथोजे चलो 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 थाजनना ꯍꯜꯂꯣ ꯀꯅꯥ ꯀꯅꯥ ꯑꯣ ꯐꯣꯟ ꯃꯄꯨꯗꯨꯔꯥ ꯃꯥꯗꯤ ꯑꯩꯈꯣꯏ ꯗꯗꯥꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯩ ꯍꯜꯂꯛꯑꯒ ꯍꯥꯏꯔꯒꯦ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯐꯣꯟꯁꯨ ꯌꯨꯝ ꯍꯨꯟꯇꯣꯛꯑ ꯃꯥꯜꯂꯦ ꯄꯨꯂꯤꯁꯅ ꯐꯔꯅꯤ ꯁꯦ ꯅꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧ ꯇꯧꯅꯦꯍꯦ 하, 하, 하. ꯍꯩ ꯂꯣꯏ ꯄꯥꯛ ꯊꯥꯖꯤꯟꯗꯅ ꯃꯁꯤꯗꯤ ꯍꯜꯂꯣ हेलो कना ꯁꯥꯔ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯑꯝꯇ ꯀꯟꯕꯤꯌꯨ हाँ ꯁꯥꯔ ꯈꯤꯇꯪ ꯊꯨꯅ ꯑꯝꯇ ꯂꯥꯛꯄꯤꯌꯨ ओके ओके लोकेशन थारो ओके ओके हे कना कना लई मिशन हम लई रहे पोट हम लई रहे गाड़ी स्टार्ट तो चलो ओए पतू लाओ ने अतई की फरे मोय अतई ड्यूटी चनग्रजो नोई नि खगले यार करा आंगिसिबो यार यार कदौरे कुमीदुना कदौरे गाड़ी यादे सर अस अइनबु थबक चलमदाइसे अतम तौरदौने ngarang देनि यारक्त्रिसे यार आई थोक लगे लो फॉलो मी अइना बुताबे स्टेशन जे सुमाय दम तौरदौने अमजुमाय मसी जुमाय कइनो खोंग चतुरबे थबक सिबो खोंग अरि यौबंग मोइने लापिने दुसरो तोंसी सर थबक यम कारोइदा खोइदौ सौनिङे एम तइसे थौजे टोक थुओ चेक सुबुन चप फदिरा अमता गाइबिउने गाड़ी अमता गाइबिउने मोइ थबक अथुबै चत यादबा हाइतारे तोंगलो ना खोलो खयां थौबिरु खयां 정어디나 이거 또 알레도 우르바 꿈도 송도 전 sway 갑니다 야 장결로 나무 말리 툭 들어무고 시니네 와드는 누가이바 하이도 hꯧ직ti lageng hi mapu oitare dana
야티지리 헤이 마치기 미징지 야무치때 하도 오네 시야 포개가 있다 우리 쌍절로 에 쌍절로 나고 발레 나 구당글 자 해전이 있어 그 뭐는 미시디야 자 하나의 번호 못하러 살로 발레 하글로 파절레부 나고 당글로 너희는 폰 도래다 반스 아이니 군다 아즈는 마닌 강구시라 마이롱 뭐이게 막곡 탕니바 막곡도 가르마나 농마이도 비롱 막곡도는 가르마 막곡은 두살 아시아 무버시 somdaijiran makoksa makokse sira makokla apa waring ka kasara dana yati sia kari yati ayo ma la chal loi hakol chal koi rieng no loi na kap the kan ngasi ꯑꯩꯗꯤ ꯀꯩꯝ ꯁꯣꯛꯇꯦ ꯏꯇꯥꯎ ꯀꯩꯝꯕꯨꯗꯤ ꯇꯧꯍꯧꯗꯦꯗ ꯑꯩꯁꯨ ꯇꯥꯃꯣꯗꯤ ꯀꯣꯛꯄꯨ ꯐꯅ ꯂꯩꯔꯤꯅꯦ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕ ꯀꯥꯡꯕꯨꯗꯨꯕꯨ ꯀꯩꯗꯧꯕꯩ ꯂꯦꯝꯅ ꯄꯩꯁꯥ ꯄꯤꯗꯣꯏꯅꯣ ꯑꯗꯨ ꯐꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯈꯣꯏꯅ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝꯗ ꯁꯣꯏꯗꯅ ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯀꯣ ꯅꯣꯏꯒꯤ ꯆꯥꯅꯕ ꯊꯕꯛꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯥꯞꯄꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ चल गम थांग याथी गानी मो नमिदा खुब कापसल लकनी मो चल गम थांग ने नखों गाय तो तप पदना नुई सकता जुंग गाड़ी स्टार्ट हौत्रि दो नाराय ब फरम नु तो जा चल चौ नमजल संगुने दाय तो ले ने संगुने चौ असम तो मो चौ नंग न पो दाय न पो तामो खातुन थौबिरो गाड़ी जी सिंद्रे मुविल जी खरे सिंतोने 시부 юм지고 숨어자로 ꯆꯨꯝꯃꯝꯃꯅꯤꯗ 따모 ꯌꯨꯝꯁꯤꯕꯨ ꯃꯤ ꯅꯧꯁꯥ ꯅꯣꯏ ꯂꯥꯛꯑꯕꯣꯏꯔꯦ 따모 ꯂꯥꯏ ꯁꯨꯝ 따모 ꯂꯦꯞꯇ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯐꯝꯃꯨ ꯁꯤꯗ ꯍꯦꯛꯇ ꯐꯝꯖꯜꯂꯨꯁꯦ ꯀꯥꯛꯄꯣꯏꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯇꯥꯃꯣ ꯂꯥꯛꯇ꯭ꯔꯤꯌꯦ ꯅꯌꯥꯝꯕꯅꯅꯦ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏ ꯂꯩꯔꯕꯅꯤ ꯅꯌꯥꯝꯕꯒꯤ ꯌꯨꯝ ꯊꯤꯔꯛꯄꯕꯨ ꯋꯥꯕ꯭ꯔꯅꯦ ꯋꯥꯗꯦꯗ ꯇꯥꯃꯣ ꯐꯔꯅꯤ ꯅꯈꯣꯏꯅ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯤꯗꯩꯗꯤ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯣꯀꯣ ꯅꯣꯏ ꯍꯣꯏ ꯇꯥꯃꯣ ꯅꯣꯏ ꯂꯣꯏꯅ ꯄꯥꯁ ꯇꯧꯔꯛꯑꯕꯅꯤꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄꯅꯤꯅ ꯇꯣꯕꯤꯃꯦꯜ ꯈꯪꯕꯣꯠꯄ ꯑꯣꯏꯅ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯅꯈꯣꯏꯒꯤ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯅ ꯇꯧꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯑꯗꯣ ꯁꯤꯗꯩꯗꯤ ꯉꯥꯎꯁꯤꯟꯅꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯔꯔꯣꯏ ꯅꯈꯣꯏ ꯅꯊꯧꯗꯝ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯃꯣꯏꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯄꯥꯕꯨꯡ ꯍꯣꯏ ꯌꯧꯕꯤꯔꯛꯑꯦ ꯑꯅꯤꯁꯤꯗꯤꯕ ꯀꯥꯛꯄ ꯍꯥꯎ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪꯕꯣ ꯅꯪ ꯂꯥꯕꯣ ꯉꯥꯏꯈꯣꯅꯦ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯇꯧꯔꯣ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯂꯥꯛꯑꯕꯅꯤꯅꯦ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯤꯅꯕ ꯇꯧꯔꯣ ꯆꯪꯉꯨꯅꯦ ꯀꯅꯥꯝ ꯂꯩꯇꯕꯅꯦ ꯆꯪꯉꯨꯅꯦ ꯅꯌꯨꯝꯅ ꯍꯦꯛꯇ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯆꯪꯉꯨ ꯄꯥꯕꯨꯡ ꯍꯦꯛꯇ ꯅꯪꯁꯤꯟꯕꯤꯔꯛꯑꯣ 이비엠마 나붕싱 술라 아버니는네 싹상다 짱가가 모이 맞땡 그럴 빵으로 짱어 호이 바봉 ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯑꯔꯨꯕ ꯐꯥꯏꯜ ꯑꯃ ꯊꯥꯒꯗꯕꯅꯦ ꯋꯥꯆꯞꯇ ꯑꯗꯣ ꯑꯩꯒꯤ ꯅꯦꯠꯁꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯄꯥꯕꯨꯡꯗꯒꯤ ꯍꯣꯠꯁꯄꯣꯠ ꯑꯝꯇ ꯁꯝꯒꯦꯕ 타라버니 ꯄꯥꯕꯨꯡ ꯄꯥꯁꯋꯥꯔꯗꯇꯤ 파스워드 하이도크 야디에바 ꯄꯥꯕꯨꯡ ꯑꯩ ꯐꯥꯏꯜ ꯑꯝꯇꯪ ꯊꯥꯒꯗꯕꯅꯦ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯕꯨꯡ 파스워드 하이도크 야디에바 ꯄꯥꯕꯨꯡ ꯑꯩ ꯐꯥꯏꯜ ꯑꯝꯇ ꯊꯥꯖꯒꯦ ꯑꯗꯨꯒ ꯑꯩ ꯄꯥꯕꯨꯡꯁꯨ ꯍꯥꯞꯆꯒꯦꯕ 하이마 파스워드 하이도크 야디 하비니 ꯄꯥꯕꯨꯡ ꯑꯩ ꯑꯔꯨꯕ ꯐꯥꯏꯜ ꯑꯃꯇꯪ ꯑꯝꯇꯪ ꯊꯥꯖꯒꯦꯕ ꯄꯥꯕꯨꯡ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇꯪꯅꯦ
ꯄꯥꯁꯋꯥꯔꯗꯅꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤ ꯍꯥ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯔꯕꯅꯦꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯥꯏ ꯍꯣꯠꯁꯄꯣꯠ ꯄꯥꯁꯋꯥꯔꯗꯁꯦ ꯁꯤꯟꯇꯣꯛꯑꯣꯅ ꯆꯣꯞꯄꯝꯃꯅꯤ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯁꯤ ꯅꯪ Noi paung pa so chi yai. ꯌꯥꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡꯁꯦ 녹토하우로 삐나 어떤 누구? 나오게 많이 하고 네, ready one, two,